Nagasinggi yaningdabagi kholau lakpadagi phajenduna thamlamba kuki taramari thadokpa ngamdre. NHNIM Ministry of Home Affairs ki mihutsinga hanjin wari sanaraba matungda phajenduna thamlamba kuki gi mioi taramari ngasi nungthilpung anida thadokani haina thaurang torambadu jelarong phuruki miyam amadi Senapati District Students Association na yamna kanna yaningdaba phongdorakpadagi ngasi numidawaram phawba thadokpagi paw leitre adomoinamak United Naga Council ki President NG Lorhona ngasi thokiba cherolamagi matungina makhoi taramari miyam ki mifam amada thadokhre hana phongdokle Naga gi tongan belup kayana IM amasung masiga khusamnana chatminariba UNC Naga People's Organization na tawthorakliba thabaksinga si yaba ngamloi haire kuki singna phajenduna leiriba Naga gi mioi taruk adu hana sinagadabani madunatana kuki gi taramari phajilaga thamlibadu thadoklagade makhoi masel gi marakta sathina nungainadaba thokpa yai haina warning tawkhre Naha oiriba Naga kaya marumna Senapati da karong da thomjinnarakpa leptre kuki gi mioi taramari adu maram chadana kanagumba amatada sinaba yaroi hane lau khongle social media da kuki gi mayakta wafam kaya maram phongdokpaga loinana Naga sing pangdaba oina ukhragani Naga gi miyamna namdailong da thoraktuna National Highway 2 Kangla Tongbi mayata thingjinkhre United Naga Council boycott tawre hane lau khre Senapati District Headquarter da masing yamlaba miyam thomjilaktuna UNC gi office mai thage tawkhre Laksinana Senapati District Policing Mapamadu Sanction Cray, UNC na Toki Bacero Sinahai, Nagasing Namatampuna Makta Ing Tapa Masung Asumba Wail Pami Haiba, Odnabaki Wakalonda Pajenduna Tamlamba, Kuki Purkimi Taramari, Miyamki Mipam Amada Tadok Naba Pere Blorok Bane, Haujuk Power Tiva Kandan Lady Nagagi Miotaruk Atuma Tam the Kongo Libagalina, Makoibu Pab the Senabasing, Masak Kangdok Lagalogi Matung in Amatik Saba Serak Pigani Haina Union Home Minister Amitsana, Nagaland Gis Minister Dr. Nipurio the Tazaba Pirapogaloina, Manipur Legak na Supazinduna Tanariba, Mioshing take the Kaidan Tadok Naba Apple Torpodage, Naga Bilas Guard Northern Command ge custody the Leramba Kuki Puruki Mio Taramari Thadokibane, Adomoinamo Pazinduna Tamliba Naga Taruk take the Kaidan Tadorok to Pauba UNC, the Miamgolina Kanba Kongzang Sanction Kigane, Nagataru Aswangam Yaudana Tado Hananabagimatang, the Ministry of Home Affairs Amasung, Manipur Legan Amatota Tabak Pakat Pogalina, Senator Sing Log Pigabane Hide. Zera sida kuki taramari thadokani haina torombadu thadoklaroi haina UNC na lauthokre Arandu Mongda Sel Kai Thoklamle, Mayang Imphal Assembly Constituency ki Amadi Wabagai Assembly Constituency Aniki Taina from the Yamna Maru Oiba, Belly Bridge Imphal River to Sakmaijin to Maibam Aniki Taina from the kilometer 12.5 Sangba, Lokoka Sariba Tonga se Arandu Mongda Paisa Kai Thoklamle Haina, JYDC Mayang Imphal ki President Say Sam Asobana Pongdo Kray, Wapama Singasi Joinju Development Committee JYDC Maitei Pangal Amadi, Bengunju Development Association BYDA gi thomi single loinana paumi kangbo amaga thong yengsinba khongsadamada mahana phongdokhibane mahana makhata na hai bengon lukokta sariba thong asigi matangda media da lauduna la e haujuk phawba thong asi kanamata mi yengsambidana delay tawduna leire Manipur da president rule leiringai matamda Manipur gi governor da su aiba zero percent kibasu leire loinana Manipur lenga ke anobo minister Y Khemchan da su me tarama panda aiba zero ama pisinduna khangan khrei adubunga si phawba thabakta on thok tabasina CM dagi thikadana hena chaurabra habagi singnaba lei loina mari lenaba singsu athubada thong loisina bahona bio haike Kangpokpigi rally Deputy CM Nemcha kipgen kankhatna bahona bani hana Foothills Naga Foothills nampongdo kre me kunga manga da pangthokiba Kangpokpigi rally adu tribal gi fund lana sizinaba Deputy Chief Minister Nemcha kipgen kankhatna ba thawong ne haina Manipur Naga Youth Organization amasung Foothills Naga Coordination Committee na India gi President Prime Minister amadi State Asigi Governor amadi Chief Minister da iba serol thaduna wakat kre lobane asigi Media and Publicity Wing na thadrokpa serol amana hai Kangpokpigi rally da sarugya ke basingna MNY amadi FNCC bu BJP natraga state amadi central government machet2 na bohonare hana yumpham yaudaba marakya sirakhe Nemcha kipgena paidaba tribal affairs and health ki portfolio lokthoklaga atopomatic chaba mioi natraga chief minister da sinagada bani hana falladuna cherol asina high tribal singidamakta thadarakpa senpham punamak Nemcha kipgena Kuki singi area da sijinaduna Naga ki district amadi khungang sing thausadre Kuki National Front presidential ki lusingba Simon Thang kipgen allies thangboy ki loinabi Nemcha kipgena
Manipur na ingtapa phibam hanjal hananaba honabagi mahutta Naga amadi Kuki phurukki marakta amuka hena yengthina hanaba thorang lokhale Deputy Chief Minister oiribi Nemcha kipgen Imphal da phambagi mahutta Kangpokpidagi lengak salaiduna democracy gi wahantok lehandre me tarawumdoi da Kuki militant singna Kangpokpi district ki leilon bai foi village dagi Naga misang kun phakhraba haujuk phawba mafam khangdana thamlei phajin kharba miyosing adu hingli natraga sikre habdu mayek sengna khanghandabani haide Chingilamda Kuki terrorist group singna machet2 leire haina kokomi na phongdokre kokomi gi miyang makhada ngasi huidrom apunwa mana paibilop imphalista miyang ge oiba mifam ama pangthokre mifam adu da wangang loi oina saruk yakhiba kokomi gi convener yumkhaibam surjit kumar khuman na hai india gi mafam ama da terrorist kharana akya khang pirakpada india na mating phudoktuna thengnaba ngamlaga Manipur da di mapanda gi sin Kuki narco terrorist singna landarakpada yenglaga leiri Chingilamda masi Kuki terrorist group leiri ba kiana machet yenaduna pairaga leiri mitei gi chatokasan yaba mafam leisilaktre masida paliba lenga na karisu nasungdana yenglaga leiri mating yawdraba mamingtagi oiba lenga oire india lenga na nongmada loisinba yaba irang asi sahi ahum ena sangtharaga thamliba se kaidawngaida loisingani haiba ngamdre union home minister na Kuki control tawre pia lenga matamdana Kuki singna nongmai maru amata kapkhide haujingna amuk nongmai makhol leptana tari haina phongdokhe Nakalambaromdana nakalani na phajinduna thamnariba hostage sing thadoraknaba NPP na appeal tawkhre Kuki amasung Naga phurukki oina nakalani na phajinduna thamnariba hostage sing athu matamda thadoraknaba NPP gi national president Conrad K Samana Kuki NP Manipur gi president amasung UNC gi president da iba serol thaduna appeal tawkhre Kuki NP amasung UNC gi president da ikiba serol adu da haidbana mahak masamak NPP gi president oina leba asiki citizen oina amasung North East ki Christian ama oina maralai taba miyoi kya phajinduna thamnariba asi thamoi shona nungai taba phawe haukiba me tarawmdoi amasung taramari dagi hauna Naga misam taruk amasung Kuki misam taramari phajinduna thamnakiba asina makhoi makhoi gi imung manung amasung community singda awaba kya mayaknari Maramaduna phajinduna leinariba hostage singadu athu matamda condition amata yawdana thadokadabane hostage singadu asuangam yawdana makhoi makhoi gi mayumda halaktiru phawba imung manung gi miyosing paw phawna ba yawna makhoi gi chana thangnaba amasung medical care sing fahangadabane Manipur da leiriba thodok wathok sing ase wari watai sanaraba khakta da warosin poropangam gani mipha pun tawba amasung akiba piba gi thawong singna warosin poropangam loi asigumba mipha pun gi thawong sing asina sing amasung tam animakta leminariba community sing gi marakta asoba gap ama lehan gani NPP na leba asigi citizen sing gi dignity unity amasung santi gi damakta sabsana lepli haide security convoy ga loinana gari satpa houkhre haide Ukhul da thasi kumapanda FCI gi driver Nitish Kumar hat khibaga mari lenana driver singna steering thadokhibadagi NS 37 Imphal lambi gi kaital manbi da panduna leramba gari sing ngase yopung taruma khai taba matamda security convoy ani thona khaidok laga chatpa houkhre amarom da jiri bamrom da gi su security convoy ahum thona khaidok tuna gari samaga humdra tare escort tawduna Imphal tholakpa houkhre Imphal lagi chatkhiba ahanba convoy da LPG gari taramari diesel tanker kunga mapan petroleum tanker taratare jauri anisuba convoy dana truck kun thramatho yauna punna gari chama kunthra gari singa sigi manung da Kalong railway station da port lobo satkhiba gari chama humpu manga yauri haide Mukesh Singh IPS Manipur Police ki DGP oina charge laukhre police na mathau pangthokpa da law and order amasung constitution ngana satkadabani haina DGP na phongdokre Mukesh Singh IPS ngasidagi Manipur Police Headquarter da formal oina DGP gi charge puba houkhre Manipur Police ki nauna DGP orba Mukesh Singh ngasi Manipur Police ki person singna guard of honor piduna taramna okhibaga loidana thauramadu da Manipur Police ki makok thongba official kiasu sarugya khe 1996 batch IPS officer cadre asi NIA amasung counter insurgency operation kiada maroiba role laukibada natana lal hobagi irang yamna kalliba Ladakh ta DGP oina thau puram khibane public interest central government Mukesh IPS asi Manipur sahi ahongi inter cadre deputation thara khibane hare Manipur khidalaba Manipur police headquarter da nauna Manipur police ki DGP oiraba Mukesh IPS opaga mali dena pangthokiba thoramadu da senior police officer singaloidana introductory meeting amasu pangthoke interaction aduda maroiba policy priority yauna police force na mathau tawa matamda professionalism discipline amasung commitment ga loinana
ꯊꯕꯛ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ interaction ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ DGP Mukesh IPS na haikibada Manipur police ki parsonsna mathau tawba matamda leibasigi leiriba rule of law amasung constitution ga na satkadabani public service da neutral oina amasung misamikai naidna thabak tawgadabani police da thabak taw matamda matam suppada yamna transparent oina law na yaba moongda amasung people centric oiba moongda thabak tawgadabani hana phongdokhe Sagolban Kendra the enumeration form atopana yentok lam lahade Imphal Mayol Maktada Ladiba Sagolban Kendra the SIR Tawada BLO na Pigadaba enumeration form BLO na tabasing na yentok lam le Hiramasiki matang the join CEO da hanglabasu ERO na Pau Pawalake Haraga Pau Thadokhidre hana Sagolban Sigi Hanage MLA Dr. Kurajam Lokena Nasi Congress Baban the Pangtokiba Pau Kimi Pamaban the Pondo Kray Mana Makata na Haikibada SIR Tawribasi ruling party ki voter list semnaba tawribara haibagi singnaba leire laibasigi state tarataruk yauna union territory ahumda me kungani fandagi chatharakiba special intensive revision SIR gi pandamasi Manipur masung India masa ama ona bot thadabagi hak leiriba amadi nauna bot thadabagi sahi surab sing khadokpagalena anobo voter hapsinduna semjin sajinba voter yawhandana achumba voter phugduna free and fair oina mikhal pangthokpa yana bane SIR tawdrege mamangda maroiba thawdang lawgadoriba BLO amasung BLO gi mateng panggadoriba BLA na tawgadaba amadi pidiba guideline gi matangda asoiba chithananthaba yawhodana ba training kaya su pidibani adubu Sagolban Kendra gi polling station 11/11 amasung 11/12 da BLA na BLO da mateng tawjarage enumeration form thadoklasi hairubadagi BLO phone pai kidra na phongdokhe Jet Choro Wangli Amadi Namligi Attack Investigating Agency Amada Tigar Hanse Ngamkai Ngakpa Khul Sangi Nahasingbu BDF Natraga SPO Oihalaga Ngahanse Hana MLA Surja Kumarna Ngakta Taksilakle Joseph School da Charang na Bathokre Imphal West ki Tera Lukram Lerakta Leba St Joseph Higher Secondary School da Sauna Sarang na Bathokre Inavada anga ani drain da tasin kray paw sigi matungina ngasi mahusagum ben service ki khuthang da mahiro sing lak na ke ado manamak St Joseph Higher Secondary School Ben Association gi makok thongba thaupu ba mioi ama sakhang da singna phajen kray haiba khangnarak podagi association adu gi makhada leba school adu gi ben sing khudak da service da lep lagani hairak podagi mama mapa singna angang sing school adu lawna na ba thomjinarak poda krik ina kray school suti oirak poda yamlaba angang sing adu thorakpa amasung mama Mapasing Thomjilakpadagi inabada angang ani amotpa drain da tasinbadagi miyamna lokhat ki haide MPCC ki timna Jet Choro Wangli namli da satuna mateng pangkhre Manipur Pradesh Congress Committee MPCC ki President ex CM Okram Ibobi ki miyang makhada MPCC ki Working President Victor Kaising amasung Khangabo S ki MLA Okram Sujakumar na lusing batim amana Manipur ga Myanmar ga tainaba border area da lairiba kaka Jet Choro Wangli amasung namli tangkhul village sigda satuna maphamadu ki khunja singa hakthengna na unaduna chana thanaba seng hawai tilho amasung aluna jingba polam sing khusinabaga loidana khunja singna thengnariba awaba awara pa amasung khudong sadaba kaya gi matangda kopda wadi sanakre Ngarayo angan badagi MPCC ki Working President ex MLA Victor Kaising amasung MLA O Surja Kumar na ex Minister Dr. K.S. Ratan Kumar Congress lusingba K.S. Debrata Vice President ex MLA MD Amin Sahar General Secretary Organization Amir Hussain Jauna Congress ki makok thongba thaupuba kayana saruk yaduna border mayada khundariba village sing adu ki phibam yengsinke Kaka Jet Choro Wangli amasung namli village ki khunja singi sana thanaba mateng oinaba Seng bag kun Hawaii Musuri bag tara Hawaii Mangal bag manga Tilho bag manga asathaw amasung thumna sengba polom kya su khunja singda khusenaram ki haide MLA Awangbo na condemn taurakle Kangpokpi district ki manung janba konsa khulda ising pipe repair tawduna leiriba konsa khulge Naga khunja singda Kuki militant singna nomai kap singduna attack sathakhiba thawdo aduda khunja ama asopa nahan khiba thawdo adubu akan moongda MLA Awangbo numaina condemn tawbaga loinana thawdo adu civilian singda atamna sathakhiba attack ne ama de thawdo aduna khunja singda aki akhang hena pohanba ama de community masal gi marakta khaibung tana busin bani hana lawi haide mahana Makata aduna hai soklaba khunja amasung imung manung singna awaba tariba sida nungaitaba phawi thawdo adu michamikhai naidana kupna thijinduna thawdoktugi achumba sing khangdokadabani amadi thawdo adu senariba sing phaduna ain gi oiba serak pigadabani haide
Hidak managi polam sing thingbang amgani haibagi mami uraktre haide drug amadi yu thingnaba imaibil singna kanna honai adubu hidak managi polam sing aside imaibil sing su yauna sizinabana laina kaya pohaliba polam ase thingbang amgani haibagi mami uraktre haina Health Services Director Dr. Hematu Kumarna nungnang bo phongdokre Directorate of Health Services State Health Society National Health Mission Manipur amadi Indian Medical Association Manipur State Branch na punna khusabna duna lamphel leba ima hall da pangthokiba World No Tobacco Day thoramda phongdokhibane sahi asigi oina unmasking the apple countering narcotic and tobacco addiction haiba Paujal da pangthokiba thoramda Dr. Hematu Kumar na makhatar duna hidak managi polam maroina maikhu sizinabana mioibagi kayat khuding sohalle habase mipung khuding na khangminase matamamata khunais da maikhu sizinabagi sanabi leramba sina sahi yamlaba ahal singda chronic pulmonary disease naba kya thengnari lonagandaba laina oiriba hypertension heart attack diabetes cancer amadi cholesterol wangmana singba si hidak managi polam singa yamna mari leinai addiction habasi habit nate masi brain gi laina makhal amani haiba khangminase polam singa si khudakta hekta thadokpa wai ngasidagi lapthoke hairabadi khangba kandu mathau tai maramasina hidak managi polam sizinariba mioisingna sinjak asidagi lapthoknabagi asetpa phidep lominase haina phongdokhe Yamlaba khulai phare security force na Sursatpur district ki Fainejang amasung Laimatak area dagi yamlaba nongmai amadi bom phagat pangam khrei police ki pawdo phagalaba polam sing du de magazine yawa AK-47 rifle ama single barrel rifle ani 50 mm contramat mortar ama 50 mm ki mortar shell ani ice bomb mortar ani 7.62 mm AK-47 की lab round tara bulletproof jacket ahum helmet ahum amudi jungle boot ahum nei amaronda ukhol district ki letan police station ki manung janna laiba yaulan village ki security force na yamlaba khulai sing phagat khrei phagalaba polam sing adudi SBBL gun mari SBBL gun ani 12 bor gi kap yariba maru kun ga mari amade ahanba empty case ani asina sing bani haire